अहनबदा यामना मरुई अपडेट खरा लखचगे नागा कुकी कॉन्फ्लिक्ट डाइवर्ट तौनबा हातखिबनी हाइना MNPF ने एनएनसेन द मरान सिरकली पब्लिक प्रॉपर्टी मांगहन बसिंग चैराक पीगनी उखरुल अथॉरिटी उखरुल द मोब की सतनबी सौगते मोब सिजनदुना प्रॉपर्टी मई थाबा थुकाइबसिंग चैराक पीगनी हाइना हुमपुंग अमदी हुमफुन विलेज अथॉरिटी ने वरेप लौखरे वरेप असी हंदक एनएनसेन आईएम ना मियोई मरी हातखिबा मतुंग पब्लिक की असाव मियाम ने एनएनसेन लीडर की युम थुकाइबा अमदी मई थाबा तोइन थोकपदेगी लौखिबा वरेप नि हाइरी डिप्यूटी सीएम नेमसा की गेनफाव इम्फाल द लाकपा कीरगा मियामना नेशनल हाईवे सिंग द चटपदा करीगी कीरोय हेमंत निंगोंब Ali Khamenei amadi Ali Larijani sikraba matung Ahmad Wahidi na commander oirakre US amadi Israel ge attack da Ali Khamenei amadi Ali Larijani sikraba matung da Iran gi military IRGC gi commander Ahmad Wahidi na oirakre report asigi matung ina Iran gi military IRGC gi commander Ahmad Wahidi na oirakibada US gi president Donald Trump amadi Israel gi prime minister Benjamin Netanyahu kham thengna pakhatkre Ahmad Wahidi hariba commander asi yamna sathiba landa thawai yamna yawba luchingba amani Iran gi khwaidagi matik mayai leiba luchingba singi manungda Ahmad Wahidi su amani Jerusalem Post ki report amagi matung ina Ahmad Wahidi all guards oina su thau puramba misak amani mahak 1979 gi matamda akiba fangna thokiba yamna tamthiraba Iran kranti gi ihodagi masak naiba misak ama oirakhibani loina mahak Quds Force ki horakiba matamda su commander ama oina thau puramba luchingba amani Quds Force ki commander ama oirambana US amadi Israel na mahaki matik mei amadi magun chapchana khangi mahaki career da Iran gi army da thabak torakpa si chawrangna chahi nifu rom surakre chahi nifu rom asida army gi maru eiba fam kaya su puduna lakhi mahak 1990 gi matamda Quds Force ki commander oiramki loina na 1994 da Buenos Aires ta leiba AMIA na Yahudi singna leiba mafam singda bom pokhai henduna misi mina yawan ki bathok sing da su chawna chenai haina Israel na maral sira ki balaikrabani Iran gi president amadi foreign minister ga wakhalonda chawna khena ba extremist ki thabak thorum singdana hena thajaba amadi thabak oina tawba pamba luchingba amani lan yamna pamba luchingba ama oiba maram na mahang na Iran gi military IRGC gi commander oirakhiba sina maram oiraga America amadi Israel gi oina hungangba fauna rakhibani Middle East landabagi matamda su mahang na president peasants kiyan masud ki wa fawa takidaba commander amani han so fongdok ragli Iran gi nuclear city Ifan da kilo chamapan hena lumba bunker blaster bomb thada duna landakre lan gi thabrang toriba alit commando gi video footage thadurakre Iran gi nuclear city Ifan da kilo chamapan hena lumba bunker blaster bomb thada duna landakre US na Iran da ground attack chatharagani haibagi saum fangbadagi lan gi thabrang toriba Iran gi elite commando gi video footage thadurakre Wall Street Journal gi report asigi matung ina Iran gi nuclear city Ifan da kilo chamapan hena lumba bunker blaster bomb thada kiba adu US amadi Israel laiba anina punna chathakibani Iran gi Ifan hariba nuclear city asida chawrang na mioi lak 23 rom leibagal doina military gi maroi office sing amadi military base sing leiba mafam ni hariba mafam masagi leinungda Iran gi yamna lona thupna thamliba underground nuclear facility sing su lei hardi Iran da lei hariba nuclear bomb sabada tangai fadana sijinaba uranium kilo chamri rom adu Ifan hariba nuclear city asigi underground gi mafam amada lotuna thamlamba yai haina panari US na mamang chehi amadi hojik songnari balano sida Iran da thada ki bunker blaster bomb asi yamna sathiba makhal gi bomb amani bunker blaster bomb asida taba mafam adugi leibak manung foot chani hutchinuna changlaba matungda akiba fangna pokhaibagi thawong chatharakpani bomb asi akanba makhal gi concrete fawada su foot humfu hena huchin changba ngami hairi nakalamaromda US ki lanmi singna ground attack chotharakpa yabagi sahum fangbadagi welcome to hell amadi Iran gi lanmi singna khawrang na ngaiduna leiri haiba wafam fongdok rakhibaga loinana langi thabrang toriba Iran gi akhanaba elite commando gi training tawbagi video footage thadoraktuna US ta Iran na chawna singna rakre video adu da Iran gi elite commando gi training tawbagi footage thadorakbaga loinana US na ground attack chotharaklabasu madubu thengnanaba Iran gi lanmi singna thabrang tawba pumnamak loikre haina IRGC gi maikei digi fongdorakre hairi Expert sing na fongdorakpagi matung ina karigumba US na Iran da ground attack chatharaklabadi achoba lanpham ama soidana oiragani hauzik fawagi haibadi numit kontraga mathoi ni suraklaba lana sigi saktam da kiba fanglaba saklon amal lawrakpa yai hauzik US ki lanmi singna subna gi president Donald Trump ki yathang ngaiduna leiribani hairi President Trump na UK amasung France da saukre mapang singda amhona mateng panglaroi haikre
West Asia soknariba lan asida Europe ta lairiba NATO gi mapang oiriba leibak-singna US gi michangda leptuna lan yaude haina US President Donald Trump na UK amasung France ta asauba utkibaga loinana leibak-sina amuk hanna mapang-singna mateng pangdaroi haina phongdokre. President Trump ki Truth Social da thadorokpa warlol amada France na Israel gi aeroplane singbu makhoi gi territory fauduna lanmi gi machak mathum sing supply sing pubada thingma thamliba asi yamna laibak thibani France na Butcher of Iran bu ikai khumnaba utuna Israel gi lan gi plane sing France territory fauduna paibada thingba thamlakiba si France na mapang oina chenminariba leibak singda yamna mateng pangningdabagi thawong amani haina maral sikhi. France ki thawong asi US na matam khudingmakta ningsingduna leigani haina su ngasi President Trump na ma ki Truth Social da phongdorakibani. President Trump ki atopa post amadasu UK bu sauningba amasung yaningdabagi wafam sing phongdoraki Iran na Strait of Hormuz athing mathamkibadagi United Kingdom gumba jet ki thaw phangdraba leibak singna ahanba oina US dagi thaw leigadabani. US ki penalty oina number 2 da US na thaw pibada taptharaklabadi Strait of Hormuz da chatuna thaw lobo oina ma ki Truth Social da makhatana phongdoraki US na mapang oina chaminaraba leibak singna mateng panglakte haibigi asawba uladuna masana Matomta karamna thengnagadagi haibasi hauzik para tamba haubagi matam oiri hana President Trump na phongdorakibaga loinana nasagi thaw nasana phangnaba honagadabani hainasu phongdoki NATO da yauriba US ki mapang singna lan asida mateng panglaktabagi damak NATO bu cheda yekpa kai amani hainasu President Trump na phongdorakiba laikhrabani. Israel na Palestinian singbu sibagi cherak pinabagi bill ayaba pikibagi mayokta miyamna khongjang changsinkre. Israel gi mayok tamthiraba landa sing chothaki haibigi maralda kaisum sangda phajinuna thamliba Palestinian singbu sibagi cherak pinaba bill lengang na yaba pikibada masing yamlaba miyamna West Bank ta yaningdabagi khongche chetkre. Palestinian singbu sibagi cherak pinabagi bill adu ngarang Israel gi Prime Minister Benjamin Netanyahu yauna lawmaker humfugani thoina bot launabagi saugatuna pass tawkhibani. Bill adu laiba adu gi lawmaker nifugani pana yaningdabagi bot piki. Bill adu Israel gi far right National Security Minister Itamar Ben Gavir na pukhalaki bagal loinana leibasina puwari ama semli amasung bill asi sungsoi soidana chanaragani hainasu social media da phongdokre. Bill asigi mayokta masing yamlaba khongjang singna Israel gi Ramallah Tubas Nablus amasung Jenin na chingba city kayada yaningdabagi khongjang changsinki. Palestinian News Agency Wafa na phongdokibada Palestinian Prisoner Advocacy Group sing amasung National Faction singna Il Bire da leiba International Committee of Red Cross Headquarters ki complex ta bill asigi mayokta yaningdabagi khongjang changsinki. Khongjang aduda saruyakiba singna chahi kayagi mamangda Israel gi kaisum sangda sikraba masing yamlaba Palestinian prisoner singi photograph sing paiduna khongjang changsinki haina wafana makhatana phongdoraki. Changsinkiba khongjang aduda prisoner singi imung manung Fatah Party gi senior member sing civil society organization sing trade union sing amasung women group sing su sarukyaki. Panbayai hojik Israel gi kaisum sang singda Palestinian lising mapan ga chamanga rom leiri masigi manungda angang chahumga yangkai amasung nupi humputaraga humdo yauri. Palestinian amasung Israeli human rights group sing na phongdorakibada Israel gi kaisum sang singda lairiba singbu otpanaiba chara helanba amasung haksal gi thawrang paikhat pidana wana khanganbadagi mioi kaya su sikrabani hairi. Israel na ngarang ayaba pikiba bill asibu Europe da laiba human rights organization hainasu kayanasu yaningdaba phongdoknaraki. Human rights group Amnesty International na Israel Authority na yaba pikiba bill asi hongdokadabani bill asi miyamda hena tamthiba lichut hantana yengba amasung miyoibagi rights sing khongaunabagi maruoiba machak ama ohele haiki. Strait of Hormuz ki awaba lehelaroi. Iran gi landa Israel amadi America gi kokchikpa ama oiriba Strait of Hormuz na maram oraga mayoknariba khudongchadaba sing koknanaba thawrang paikhatpa hore haina Israel gi Prime Minister Benjamin Netanyahu na phongdorakli. Awaba si koknabagidama energy pipeline ama Middle East ki leibak singdagi hauraga tangai fadaba thaw leiriba leibak sing fawbagi marakta semna plan tawba loikre hainasu phongdorakli. Pakistan da Iran na thajaba laiti haibi khudam Isaac Darar narsu utkre. Iran na Pakistan da thajaba laitriba adugi chapchaba khudam Pakistan gi Foreign Minister Isaac Darar na amuke hena mayek senghalakre. Pakistan gi Foreign Minister Isaac Darar na China gi Foreign Minister Wangi ga unaduna hojik Pakistan amadi Afghanistan ga songnaribalan asigi matangda khanan nainakibani. Panbayabadi numit kharani gi mamangda Pakistan amadi Afghanistan anigi marakta songnaduna lakiba lan khamnaba China na honarakibadi laikhrabani adubu yanadaba kharadagi China na khongpham handokibani. Pakistan na China da changjakhriba asi ma ki mapa oiriba America da tanaram khiba laikhide.
Iranga soknariba lan asidasu Pakistan lan khamnaba honarakibasi angakpa amani hairi. M1A2 amadi MK4 tank yauna malemgi khwadagi matik mayai leiba tank leiba leibak singi ming lauthorakre. M1A2 amadi MK4 tank yauna malemgi khwadagi matik mayai leiba tank leiba leibak singi ming lauthorakre. Hauze Iran soknariba lan asidasu America na dual track strategy gi lalong sizinari. Malemgi khwadagi matik mayai leiraba tank singi manungda America gi M1A2 amadi Israel gi tank MK4 na chingba tank sing asina mangjin thaduna chatli. America gi M1A2 Abraham hairiba tank asi kilometer kaya lapna leiriba yeknaba singi target tawduna kapsenduna thugaiba ngamba matik mayai leiraba tank amani tank asigi arumba si ton humphugata red lomlumi masigi khwaidagi advance oiba hairagana HP 1500 gas turbine engine yaubana pung amada kilometer humphugata red ki changda yangna thawbusu ngami hari malangi khwaidagi matik mayai leiba tank singi manungda Russia United Kingdom China German chingbagi su yauri German gi Leopard 287 plus hariba langi tank asi lengoi gi lamda pungda kilometer humphugani yangna thauduna yeknaba singi target chop chana thugaiba ngamba khulai amani loidena Russia gi T14 Armata hariba tank asisu pungda kilometer marfudagi 90 fauba yangna thauba ngamba amadi mi yaudaba digital remote control system na thabak tawba yabagi khudongchaba adu lei loidena United Kingdom gi Challenger 2 hariba tank asisu pungda kilometer 89 lom yangna thauduna target tawba ngamba khulai amani China gi Type 99A hariba Russian design tawba tank asi pungda kilometer marfu rom thauduna yeknaba singi target chopchana tawduna bom kapsinno landaba ngamba makhal gi tank ni Israel gi MK4 tank su advance oiba khulai amani hari Israel gi Negev 7.62 into 51 light machine gun India gi lanmi singna khusinnarakre Israel gi Negev 7.62 into 51 light machine gun India gi lanmi singna khusinnarakre hari report asigi matung ina Israel gi Negev 7.62 into 51 hariba light machine gun asi matamga chunaraba advance oiraba nongmai makhal amani nongmai asi close quarter battle da yamna ningthina sizinaba yaba amadi lepa leitana kapi yaba makhal gi nongmai amani nongmai asi Picatinny rail amadi tritium nitrous Cytoski technology yawi loinena kilo 7.95 lomdumba nongmai asi minute amagi manungda nongmai maru round chatrukdagina chatrek yankai fauba kapangamba makhalgi matik mayai leraba nongmai asi Israel weapon industries na saduna nauna puthuraki ba khulai amani khulai asi India nasu Make in India amadi Atmanivar India gi makhada upgrade tawduna puthokani Israel weapon industries gi report ki matung ina Negev 7.62 into 51 hariba nongmai makhal asi range asigi oina malangi khwaidagi advance oiraba sizinabada yamna nungaiba makhal gi khulai amani khulai asi ahanbagi oina India gi army singna khusinnakre makha tarakpa oina nongmai lising kaya amu India gi lanmi singna khusinnaragani khulai asigi matengna khudaki oiba chatharakpa operation singda amadi terrorist singi mayokta sizinabada yamna khudong chaba oigani hari US ki maming lairaba Florida airport Donald Trump ki maming da on kre US ki maming lairiba Florida gi Palm Beach International Airport ki maming Donald Trump airport haina maming on kre hari Donald Trump ki lengang na bill ama pass tawraduna airport asigi maming Donald Trump International Airport haina on ki bani Trump Organization gi official ama oiriba Eric Trump na social media ki platform X ta phongdorakibagi matung ina Federal Aviation Administration FAA na lam natraga airport amagi maming on bahai pasi lamdam aduda leiba mioi singi ayaba lawraga on gadabani Donald Trump gi mingda airport ki ming on bahai pasi Trump ki family da kanaba karisu leite maram aduna Florida gi miyamna su airport asigi maming Donald Trump airport on ba akai ba pirak tabi yai hari Haiti gi gang attack ta humpudara sikre kuntra na sokre kulai pai ba Haiti gi gang khutpu amana yamna sathina chatharaki ba attack amada mioi humpudara sikhibagal loinena kuntra romna aso panangkre hari Haiti hariba leiba sida thokliba conflict asina maram oiraga mioi lising taruk lom lanjenakre Haiti gi khulai pai ba laloba singna asina miyamna toina leiba asigi micham miyamdasu maram chatana hatpa tuppa amadi yummai thabagi thabak chathaduna lakhibani hari Bom amasung nongmai fanglei police control room gi cherol amada ngasi security force na Technopal PS na konba saibom range ki forest area dagi 9mm pistol mari nongmai asigi magazine mari IED taragani thoi combat furit ama yauna firol amasung uniform sing combat ki khongrau pair ani jacket ani amasung tupi ama handbag ama recover tawre IED sing adudi lerama mafam da pokhai hankhre hari UZ ani fare police control room na ngasi numidang thorakpa cherol amada ngasi security force na KCP upon bagi thokchom tompo kungatawret kauba kedar ama chana mayai leikai da leiba masagi mayumdagi fare aduga lalholup asigi yorbung khunawdagi urikhinbam Bijes Ranjan Elias
ꯑꯕꯣꯏꯆꯥ 23 ꯀꯧꯕ ꯀꯦꯗꯔ ꯑꯃꯅ ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯃꯒ ꯀꯣꯟꯅꯅ ꯄꯨꯡꯗꯣꯡꯕꯝ ꯃꯈꯥ ꯂꯩꯀꯥꯏꯗꯒꯤ ꯐꯥꯔꯦ ꯍꯥꯏꯔꯤ꯫